ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯃ ꯂꯩꯕꯗꯣ ꯄꯦꯖ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯇꯧꯔꯤꯕ ꯂꯣꯇ꯭ꯔꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯁꯤ ꯃꯁꯥꯅ ꯈꯪꯍꯟꯗꯦꯕ ꯃꯤꯉꯣꯟꯗ ꯁꯦꯡꯅ ꯎꯍꯟꯗꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯗꯦꯕ ꯈꯨꯠ ꯏꯁꯥꯃꯛꯁꯨ ꯎꯗꯦꯕ ꯏꯁꯥꯃꯛꯇ ꯎꯗꯕꯅꯤꯅ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯜꯂꯤꯅꯣ ꯍꯥꯏꯁꯤ ꯃꯤꯅ ꯍꯪꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯕ ꯍꯪꯉꯛꯀꯅꯦꯕ ꯑꯩꯅ ꯇꯧꯔꯁꯨ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯜꯂꯤꯅꯣꯕ ꯑꯩꯈꯣꯏꯗ ꯎꯍꯟꯒꯗꯕꯅꯤ ꯃꯌꯥꯝꯗ ꯎꯍꯟꯒꯗꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯍꯥꯏꯅꯤꯡꯕ ꯋꯥ ꯅꯪꯒꯤ ꯋꯥꯈꯟꯗ ꯂꯩꯕ ꯄꯣꯠꯇꯣ ꯍꯥꯏꯅꯤꯡꯕꯗꯣ ꯐꯖꯕ ꯃꯑꯣꯡꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕ ꯌꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯗꯨꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯅꯦꯕ ꯑꯣ ꯃꯗꯥꯎꯅ ꯌꯥꯗꯕꯩ ꯈꯟꯗꯕꯅꯤ ꯍꯥꯏꯒꯦꯔꯥ ꯑꯁ ꯂꯥꯏꯕꯛ ꯐꯧꯗꯦ ꯂꯥꯏꯕꯛꯐꯕ ꯃꯉꯣꯟꯗ ꯐꯥꯎꯈ꯭ꯔꯦ ꯃꯥ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯌꯦꯕ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯃꯥ ꯈꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯅꯪꯅ ꯎꯍꯜꯂꯛꯏꯗꯣ ꯆꯦ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯆꯦꯗꯨ ꯈꯛꯇꯅꯤ ꯎꯍꯜꯂꯛꯏꯁꯦ ꯑꯗꯣ ꯑꯩ ꯍꯥꯞꯄꯤꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯃꯥ ꯍꯥꯞꯄꯤꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯍꯪ ꯍꯪꯉꯛꯄ ꯇꯥꯕꯅꯦꯕ ꯁꯥꯎꯒꯅꯣꯕ ꯅꯪꯉꯣꯟꯗ ꯍꯪꯉꯤꯕ ꯄꯣꯠꯇꯣ ꯅꯪ ꯁꯥꯎꯒꯅꯣꯕ ꯍꯪꯐꯝ ꯊꯣꯛꯄꯗꯨꯒꯤ ꯍꯪꯉꯤꯅꯦꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯍꯪꯉꯛꯀꯅꯦꯕ ꯅꯪ ꯑꯣꯏꯔꯁꯨ ꯍꯪꯉꯛꯀꯅꯦꯕ ꯑꯗꯣ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯃꯌꯥꯝꯅ ꯇꯧꯒꯅꯣ ꯍꯥꯏ ꯀꯩꯒꯨꯝꯕ ꯑꯩꯁꯤ ꯇꯧꯔꯒꯗꯤ ꯆꯣꯞꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯆꯣꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯤꯑꯕ ꯅꯪ ꯎꯗꯕ꯭ꯔꯣꯕ ꯅꯁꯥꯃꯛꯁꯦ ꯏꯌꯥꯝꯕꯒꯤꯅꯦ ꯑꯩꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯩꯁꯨ ꯏꯌꯥꯝꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯐꯣꯂꯣꯋꯔ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯏꯌꯥꯝꯕꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯌꯥꯝꯕꯒꯤꯁꯨ ꯃꯥꯏ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯔꯛꯀꯅꯦꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯔꯝꯁꯦ ꯏꯌꯥꯝꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯆꯨꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯌꯥꯝꯕꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯤꯅꯦꯕ ꯐꯖꯕ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦꯕ ꯑꯩ ꯏꯌꯥꯝꯕꯒꯤꯗ ꯀꯃꯦꯟꯗ ꯄꯤꯔꯛꯄꯁꯤꯡꯗꯨ ꯄꯥꯖꯔꯦꯕ ꯏꯁꯥꯃꯛ ꯑꯗꯣ ꯏꯌꯥꯝꯕꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯇꯧꯔꯤꯗꯨꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯋꯥ ꯍꯪꯉꯛꯏꯅꯦ ꯏꯌꯥꯝꯕ ꯁꯥꯎꯒꯅꯨ ꯃꯇꯨꯡꯗꯁꯨ ꯏꯌꯥꯝꯕꯅ ꯑꯉꯝꯕ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯎꯍꯟꯕꯤꯌꯨ ꯑꯗꯨꯗꯨꯒ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯔꯒ ꯇꯧꯕꯤꯒꯦꯔꯥ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯗꯣꯛꯀꯦꯔꯥ ꯑꯃ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯒꯅꯦꯕ ꯋꯥꯈꯟꯗ ꯍꯔꯥꯎꯕ ꯄꯣꯛꯀꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕ ꯁꯥꯎꯒꯅꯨ ꯏꯌꯥꯝꯕ ꯋꯥꯔꯧꯒꯅꯨ ꯃꯌꯥꯝꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯍꯦꯟꯖꯟꯈꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ